Board of Secondary Education Manipur Bosem na lauba handak jahi gi class 10 gi exam gi result ngasi lauthokre Imphal gi Babuparada leiba board asigi office da pangthokpa exam result haidokpagi thawramda education gi commissioner 𝗵𝗛𝗔𝗗𝗏 Director 𝗪𝗚𝗛𝗏 Board ki Chairman Akham Joykumar na chingba kayana saruk yaki chahi asigi March 15 dagi hauraga April 8 fauba chathakiba exam aduda punna mahairoi lising kuntraga taret chaungaga nifumatoina center chamaga yankhai marida exam thaki punna mahairoi lising kuntraga mariga chamapan ga kuntra mathoi pass tawduna haukiba chahi tara asida chada maudra humdoi dasmik ahum gi changda pass tawduna chahi asigi pass tawbagi chang khwaidagi wangkhre district singi yengbada Tengnopol district na mahairoi chamngaga marifu mangar enroll tawbada mahairoi chamngaga humdra mapan humpudara mapan exam thaki amadi exam mahairoi chamngaga humpudara taret exam tawbaga loina pass tawbaga loinana pass tawbagi chang chada maudra mapan dasmik humpuga manga oidina khwaidagi wangna pass tawba district oikhre pass tawbagi chang khwaidagi nemba district na 𝗔𝗏𝗏 oikhre 𝗔𝗏𝗏 gai punna mahairoi chamngaga humpu mapan enroll tawbada mahairoi chamngaga humpuga taruk na exam thaki mahairoi chaniga marifu taret khaktamak pass tawduna pass tawbagi chang chada yankhai dasmik humdra mathoi oikhi Handak ki class 10 gi exam asida government school gi mahairoi lising mapan ga chamaga maudra mapan enroll tawbada lising mapan ga kuntra ga tarena exam thaki amadi lising taret ga chatuka kunithoi pass tawki exam tawbagi chang chada marifu mari dasmik kuntra ga mari oiki added school gi mahairoi lising amaga chahum ga tara manga enroll tawbada mahairoi lising amaga chahum ga subna nipana exam thaki maduda mahairoi lising ama chani ga tara humdoi pass tawki pass tawbagi chang chada marfudara nithoi dasmik humdraga humpudara mari oiki private school gi mahairoi lising kunga taret chani ga maudra marifu mathoi enroll tawbada mahairoi lising kunga taret ka chani ga subna ani na exam thaki loinana mahairoi gi punna lising kunga taruka humdra taruk pass tawki pass percentage na humdra ga manga dasmik humdra humdoi oiki kumsi chahidagi hauna hairiba exam asigi oina board asina grading system chatnaragani haina lauthokpa laikre grading system A1 dagina A2 fawat lairi masigi maram oiraga rank natraga division laikhidre masigi mahuta pass tawre natraga fail oire haiba adu khaktamak khangankre mahairoi amana subject amada mark masing maudraga mathoidagina chama fawa pangbada A1 point piri A2 mark tana marifu mathoidagina maudra phawba pangbada mark A2 aduga kunga mathoidagina 30 fawba phangba mahairoi singda E1 pibaga loinana grade E1 amadi E2 piraklabadi mahairoi adu fail oire haina lauri handaki bosem na loba class 10 exam asi maggi mamang exam singda manade handak haudokliba grading system asi maru oina mahairoi singna exam da amaga competition taunabagi mahutta mahai hena haibarom da changsin hanbani hairi education of commissioner 𝗵𝗛𝗏 na ngasi result lauthopagi thauram aduda fongdoki mahairoi singi marakta mark ama ani khak henbaduna hena haiba yaroi board ki exam asi mamangai dagi yamna maru oina Khanara I adubu haujikti ka hena maru oina launadre grading system asina angang singi psychological gi oiba maikaida yamna relax tohali masina mahairoi singna exam thabada mark chitharam labasu masada nungaitaba poklamba adu poklaroi haiki kasi palithagi ga hajde kasi nahange ke sman manadre nahange gi mayam laisi karam school na point tawrage edi kana first target kana second target first ma kana sina ma kya phangino kolino 99 phangra 100 phangra ana yam yenga bani adu handakti apoi adu gi exam marking system du tok charaga mayam na kara advance oiba grading system habi A B C D do oina government ga taraga community approval lawraga A B C D oina tawjare masi ABCD oina tawbasigi tang disadvantage ama leragani kana bakarana aigi A plus pangi but A plus is 100 la 95 la ai khangde kote nuaite haibedugi disadvantage na takatu bagi ai nami amari ma ami hera kai first time ni kai se khangmam daba
ꯑꯗꯨꯒꯤ disadvantage ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ but overall psychology of the ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯔꯤꯈꯥꯁꯤꯗ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯍꯩꯕꯔꯣꯝꯗ ꯆꯪꯁꯤꯟꯕ instead of ꯑꯩꯈꯣꯏꯒꯤ competition ꯍꯥꯏꯕꯗꯤ ꯃꯥꯔꯛ ꯑꯃꯈꯛ ꯍꯦꯟꯕꯗꯨꯅ ꯍꯦꯟꯅ ꯍꯩꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯕ ꯉꯁꯥꯏꯒꯤ ꯃꯥꯔꯛ ꯑꯃꯈꯛꯇ ꯁꯣꯊꯕꯗꯨꯗꯒꯤ ꯑꯃ ꯍꯩꯕ ꯑꯣꯏꯔꯝꯕ ꯌꯥꯏ that is one ꯑꯗꯩꯗꯤ secondly ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ marking systemꯁꯤ ꯑꯣꯖꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯅ check ꯇꯧꯒꯅꯤ same paperꯁꯤ ꯍꯥꯏꯗꯤ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯀꯤꯁꯤ ꯑꯣꯖꯥ ꯑꯃꯈꯛꯇꯅ check ꯇꯧꯕ ꯅꯠꯇꯦ ꯑꯣꯖꯥꯗꯨꯅ check ꯇꯧꯕꯗ ꯉꯁꯥꯏꯒꯤ खितंग मानदी याम फजेन खनबा सेम आंसर दु खरागो बम खितंग माइ खितंग वाली ना ने खन तारदी मा अम खेनर पे हाफ मा खेनर पे अदु गुंबगी डिस्क्रिपेंसी दु लेकर बा 1 मार्क हाफ मा खेनर को कोई ग्रेडिंग द लातारदी बोथ विल बी ग्रेडेड इक्वली अदुना अकोइना अदुमा सोइले अदि अनि थाइना दौना अकोइगी बोर्ड एग्जाम सी क्लास 10 की एग्जाम सी अकोइगी याम मरु ओइबा अकोइना ngang ओइगे मैट्रिक पास तौरनी मा मरि सुबुद पास तौरे का याम मरु ओइना खनर मिसि मैट्रिक एग्जाम सी याम खन मरु ओइद्रे अदि मैट्रिक एग्जाम सिना मथंगी एडमिशन गुंबा अदि केनो गुंबा सु याम खन इफेक्टिव ओइद्रबनिना सेरिसना 99 फंगेरा 95 फंगेरा याम खन मटेरियल ओइद्रे अदुगा सिगी एडवांटेज ना सही स्टूडेंट्स अनांसिंगी साइकोलॉजी द याम मेना भानबा याम रिलैक्स ओहनबा परीक्षा द आई मार्क सिथर में हैवी नुंगाई तब होन